Hello guys, ngasi sumam gi damakta akhoi Vijay Devarokonda gi wari puduna laksari mahaki wari se kamaina tawbu ga habadu mayam puna taminasi mayam puna khangminasi. Vijay Devarokonda mahak ngasidi achawbo misak ama oire. Telugu cinema da thoidok hendokna magi thabak ki damakta khangnariba actor amani. Magi punsi wari amadi journey si yamna inspiration pigadaba ma oi. Middle class family amadagi horakpadagi horaga South Indian film industry da khwaidagi successful oiraba actor ama oirakpagi wari asi ngasi mayam puna taminasi. Magi asengba maming di Vijay Sai Devarokonda kawi. Mayamna nungsina Vijay Devarokonda haidana khangnabani. Mahak 9 May 1989 da Telangana gi Achampiyat ta pokibani. Magi mapagi ming Devarokonda Govardhan Rao. Mahak TV serial director amani aduga mamana Madhavi. Mahakna homemaker amani. Loinena speak easy gi provider ni language training school da. Vijay gi manau nupa amasulei mamingna Anand Devarokonda. Mahaksu actor ama oire. Mahakna angang oiringai magi hill town Mehboob Nagar da leraki. Magi imung nasu honaba amadi lairik laisu dana hena thawai yaholaki. Mahak puta part 3 Andhra Pradesh ki Sri Satya Sai Secondary School da tamlaki. Masi boarding school amani. Mafam sidagi mahak si discipline hena lai kalakpa creativity hena lai kalakpa oiraki. Mahak magi study makha tarak pasu Hyderabad talotion ki. Aduga Betruka College of Commerce ta graduation tauki. Matam sida mahak na acting si pamjaba hawrki bani. Adumna masida career ama oina semnaba khanki. Non film background dagi oijaba taragasu masigi manglan si madi thamki. Vijay na magi career hawrkpasi Hyderabad ki theater group amada hana yawraga hawrki bani. Madudagi acting skill tamjaba hawki. Magi honaba amadi apamba dugi result ama oina 2011 dadi Nabila hariba film sida mahak debut toraki film si Ravi Babu na direct tawkibani. Film sina mahaki oina industry sida changpagi lambi ama semba ngamki. Loinena mahak 2012 ki Shekhar Kamula's Life Beautiful dasu supporting role oina ubu phangki. Adubu film sidadi mahak bu khangnabadi oikidi. 2016 dadi magi achauba big break ama oina Peli Chopolu hariba romantic comedy film Tharun Bhaskar Dasyam na direct over film si thoklaki. Film chi chauna mai paki loinena National Film Award for Best Feature Film in Telugu supangki. Vijay gi easy going amadi ambitious oiba character Prasad harisina critics singi thamoi yohanba ngamkibani. Loinena miyam gi mityem famda tarakpa horaki. Peli Chopolu hariba movie sigi matungda magi oiba hit film gi mathakta atoppa hit film amamuk release tawraki. Loinena Telugu film industry da youth sensation amasu oiba ngamki. Hariba matam sigi magi ningsingjaba yaba film khara panba taragadi 2017 gi Arjun Reddy masida magi performance si flawed oi self destructive surgeon amasaki loinena romantic drama amasu oiki masini magi turning point ama oirakibasi. Film si Sandeep Reddy Vangana direct tawkibani. Film si wangna mai pakpa ngamki. Film sigi oina sumhak award kaya amasu fangkre loinena Blankable Star ni haina su khangnaki. Ani subodana 2018 gi Githa Govindam family friendly romantic entertainer film ni mahaka magi co-star Asmikar Mandanaga gi chemistry pak sunna appearance tonarki. Loinena film sigi isai yenti su hit chatkiba adum oiri. Ahum subodana 2018 gi Taxi Wala masina supernatural comedy thriller oigadoini. Masidagi magi popularity su hengat pangamki. 2019 da Dear Comrade movie masida mahak fairy student leader amasaki. Film si team mental health amadi women's empowerment na chingbada touch tawba film ama oi miyamna su pamnaki. Atopa actor amagum mahak chu challenge kaya ama mayok nei 2018 gi nota hariba film amadi 2020 gi world famous lover na chingba film mixed negative reviews pangki. Adubu mahak kamaning hanbadi tawdi hana script khanba amadi masadu semdok chanaba romda oina mai onchinki. 2022 da Vijay na Bollywood ta debut toraki film Ligar hai sikaloinena. Sports action film ni Karan Johar na produce tawbani. Film si khalubadumak mai pakpadi ngamkidi adabu magi audience ta hena chawthokpadi hawraki. Vijay si film gi khagnatana magi unapologetic personality dugi damakta khangnai. Mahak masagi film industry sigi rowdy ni haina refer tawjai. Haibagi atradi individuality amadi rebellion oibadunani. Adumna mahak rowdy wear kauba clothing brand amasu puthoki maduda style kaya ama puthokpasui. Vijay si magi luxury amadi high performance car da pamjaba adugi damakta su khangnai magi car collection gi matang da haiba taragadi ahan bada Range Rover model na Land Rover Range Rover ni masagi mamal na rupees 3.5 tagi 4 crore gi mathaktale. Gari si magi luxury amadi comfort ki symbol ni
ꯑꯅꯤꯁꯨꯕꯗ Mercedes-Benz GLS 350D ꯑꯍꯨꯝꯁꯨꯕꯗꯅ Ford Mustang 75 lakh ꯇꯒꯤ 85 lakh ꯀꯤ ꯃꯔꯛꯇ ꯂꯩ ꯄ꯭ꯔꯥꯏꯁ ꯁꯤꯅ ꯃꯔꯤꯁꯨꯕꯗꯅ BMW 5 Series ꯄ꯭ꯔꯥꯏꯁ ꯅ 65 to 70 lakh ꯀꯤ ꯔꯦꯟꯖ ꯇ ꯂꯩ ꯃꯉꯥꯁꯨꯕꯗꯅ Volvo XC90  ni ꯄ꯭ꯔꯥꯏꯁ ꯅ 90 lakh to 1.3 crores ꯐꯥꯎꯕ ꯂꯩ ꯇꯔꯨꯛꯁꯨꯕꯗꯅ Audi A8 ꯄ꯭ꯔꯥꯏꯁ ꯇꯤ 1.6 to 1.9 crores ꯇ ꯂꯩ ꯑꯔꯣꯏꯕꯗ custom made caravan ꯂꯩ ꯆꯥꯎꯔꯥꯛꯅ ꯀꯥꯔ ꯁꯤ 7 crores ꯑꯣꯏ Vijay custom design vanity van ama oi Volvo bus chassis ta sabani interior design yamna luxurious oi magi tonganba long dressing area amadi atopa amenities ke yauri magi film shoot torpagi yamna kanaba ama ore Vijay Devarokonda gi car collection sina mahak na magi luxury oba stylish oba TS2 bu uba phangi hairiba vehicle sing sina magi lifestyle dubu thagot pakhak natana rowdy ama oibagi personality dusu chongthok khaliba Acting career dagi na thairaga mahak society da pithok pasu pamjai mahakna Devarokonda Foundation haudoki maru oina underprivileged youth empower tawbagi matang da linkhat khibani masida scholarship skills training provide tawi amadi aspiring entrepreneurs singbu support tawbagi mahak magi personal life private thammi adu magi co-star singadi media da uba phangi maru oina film promotion na chingbada mahak imung manungda importance oije loina mabu support tawi bagi credit chu magi parents da pije Magi journey si magi honaba amadi magi thabak talup chabadugi damakta khangnaba yai industry da outsider ama oina lerambadagi pan India star ama oirak pasi hekta araiba nate masina honaba changi discipline changi talent changi pumnamak mangonde yauri masini ngasigi akhoi Vijay Devarokonda gi wari haba daragadi matungda sukana gi wari puduna law habdu mem habiro adu ngasigi damakta dikainarsi matangi wari dum mem pona thenarsi e fare